Indian National Congress INC Thoubal District Congress Committee DCC Thoubal gi Nouna President KHALLABA Y.BASANTA bu HARAO TARAMNA OKPAGI THOURAM ama ngasi Thoubal District MAHILA Congress Committee AMASUNG Indian Youth Congress IYC Thoubal ANINA PUNNA SINDUNA ATHOKPAM da LEIBA District Congress BHAVAN da PANGTHOKHRE THOURAM adu da KHANGABUK Assembly Constituency gi hanagi MLA Okram Landoni Devi DCC Thoubal gi hanagi President and Lukoi Vice President Khaide Muhindro IYC gi President Y Malem Nganba DCC Thoubal gi Mahila President Laimayum Nganbi Devi Vice President A Shobita Devi KHANGABUK Assembly Constituency MLA Okram Surjo Kumar gi Loinabi Dr. Hizam Miki Amadi Party gi leader Kyana Athoiba Mitung Singh Oina Sarukya ki Thoubal Lilong Wangjing Tentha Hairok amasung Wangkhem Assembly Constituency gi Block President Secretary Singh Su Sarukya ki ba thoram maduda Party gi leader Wakar Singh na Thoubal District Congress Committee gi Nouna KHALLABA President Y.BASANTA da Lengyan Fi amadi achamba khudol sing tamduna harau temna okpaga loinana puning thawgatki thoramadu da wangang kiba kyana Congress Party gi damak Y.BASANTA na kathokpaga loinana laukiba thodang kya bu singtha ki tungdasu party sigi damak hena thabak thogai kya leptana pangthokpa ngamba oirasanu haina yai proposal sing pinaki thoramadu da Nouna President KHALLABA Y.BASANTA na hai kibada leibak asibulamda masigi damakta party asigi niyam ngakna AICC gi meeting makhada amato oina Thabak tawduna awonba manipur ama soidana purakpa ngamnaba hotnaragani haiki Talabna hawi mak ago puna magi hakchang suru gale bama katang ago nation hosgal yaad ba tanjam koi ba ida NRCC ago NRCC sanna dinga sese sana pang thoi yingpong masing thiani harini yingpong masing thibo lore di masing kaya lege hai puthoko tarna masing regional authority mi masana claim lakan adun ihan han mata madu potuna kha sangna makone modi putan thama sangde ai thama ta lobi ya lagada posunate sangmasu adaba tangnasu adaba phamanta madu ki posi tangna ba hoji pale balanga chna toro posi Congress party nadi praja ki swartha da amasung isa identity swartha da kathok da leba party ebnena Houseking NRC Hanas under a Matunga, since I give up from the pocket paper, Maduna Trabudi Labaxi Kangum, side of from Lakadi. Ahaman Wanda, Karida Kairakani, delimitation. Delimitation Saturn Matamba, Billy the Nipula Modo, Akamasing under a Kani Moda Hakimi. Mother Mamasing, Hamalishima, Modo, Hosinisim, Zatra Yore, Kendra Mada. Simpang and Mother Punipan Yore, Mamagi election results of the warning. Samana le pam yam sin mari kaira kadaba zoka figel le kaira kadaba hiram kudum da kaira kadaba loinana hauji ekoina aro me agenda lebra haiba party ki leader sin tatra hangiba amsu hairiba praja mayam sina CSO mayam sina hairiba wapam aro me agenda amali bajala separate emission to duri bra aro wapam sindo madu yamna neat and clean Puna muna luna sumna khanga bisu babada pale balenga sina matam gi le tho eveli bise ngasagi mati ta phunjagi bidoni parja si aya masi mikap thoba matam oiraba luna na mahna pangtho ka daba 2027 gi election da ai khoi gi leba si kanmang ngada ba party sina parja na sina bidebedi akun mut khibata manipur da meitai sumut kitaba pangan sumut kitaba naga sumut kitaba Lariba mayam sing hai tare atupam foreign de la mayam sing ji hinga ga lewu ta masi por puna musim khanga bani na ai khoi mayam sing na